ꯆꯥꯛ ꯂꯥꯝꯗꯅ ꯐꯖꯅ ꯂꯩꯔꯝꯖꯥꯠꯅꯤ ꯖꯔ ꯖꯔ ꯁꯨꯖꯜꯂꯤꯁꯦ ꯍꯥꯏ ꯃꯌꯥꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯑꯃ ꯄꯨꯗ ꯂꯥꯛꯑꯦ ꯉꯁꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯔꯧ ꯊꯣꯡꯕ ꯉꯥꯁꯤꯡ ꯊꯣꯡꯕꯅꯤ ꯑꯗꯣ ꯑꯁꯤꯒ ꯁꯂꯥꯠ ꯑꯃ ꯂꯩꯔꯦ ꯁꯤꯒ ꯑꯗꯣ ꯁꯤꯒ ꯀꯩꯅꯣ ꯂꯩꯔꯦ ꯃꯅꯤꯡꯈꯥ ꯉꯧꯕ ꯑꯃ ꯂꯩꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯂꯣꯏꯔꯒ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯒꯦ ꯑꯩꯗꯤ ꯃꯃꯩꯒ ꯃꯀꯣꯛꯀꯇꯅꯤ ꯍꯩꯅꯕꯤ ꯃꯊꯧ ꯇꯥꯗꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯎꯔꯝꯒꯅꯤ ꯃꯃꯩ ꯃꯀꯣꯛꯁꯤꯗꯤ ꯌꯥꯎꯔꯦ ꯑꯩꯗꯣ ꯑꯩꯗꯤ ꯑꯇꯩ ꯃꯊꯧ ꯇꯥꯗꯦ ꯑꯂꯨꯁꯤꯅꯤ ꯉꯥ ꯂꯧꯈꯠꯅ ꯊꯝꯃꯒꯦ ꯁ꯭ꯋꯥꯏꯗ ꯆꯥꯂꯨꯛꯇ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯌꯥꯝ ꯃꯨꯜꯂꯥ ꯃꯌꯥꯝ ꯃꯨꯜꯂꯥ ꯃꯨꯜꯂꯥꯗꯤ ꯍꯥꯎꯋꯦ ꯃꯌꯥꯝꯗꯣ ꯐꯨꯜꯀꯣꯕꯤ ꯀꯣꯕꯤꯗꯨ ꯍꯜꯂꯛ ꯃꯔꯤꯡꯒꯥ ꯃꯔꯤꯡꯒꯥꯁꯤꯁꯨ ꯐꯖꯔꯦ ꯌꯥꯝ ꯁꯂꯥꯠ ꯍꯥꯎꯔꯦ ꯃꯅꯤꯡꯈꯥ ꯉꯧꯕꯁꯦ ꯌꯥꯝ ꯅꯤꯡꯊꯝꯊꯥꯗꯗꯤ ꯆꯥꯔꯨꯕ ꯄꯨꯝꯅꯃꯛ ꯍꯥꯎꯋꯦ ꯃꯔꯤꯡꯒꯥ ꯉꯧꯕꯁꯤꯁꯨ ꯍꯥꯎꯋꯦ ꯅꯪ ꯆꯥꯛ ꯂꯥꯝ ꯂꯩꯔꯝꯅꯦ ꯑꯩ ꯁꯨꯖꯜꯂꯤꯅꯦ ꯁꯨꯖꯜꯂꯤ ꯏꯪꯊꯝꯊꯥꯅꯤ ꯀꯔꯤꯅꯣ ꯏꯪꯊꯝꯊꯥ ꯍꯥꯏꯁꯦ ꯁꯨꯒꯗꯕꯅꯤ ꯆꯥꯛ ꯂꯥꯝꯗꯅ ꯐꯖꯅ ꯂꯩꯔꯝꯖꯥꯠꯅꯤ ꯖꯔ ꯖꯔ ꯁꯨꯖꯜꯂꯤꯁꯤꯁꯨ
Ngay một lần thì sao vậy? Có một lần nào đó. Ôi mà phải xa đây. Thở ghê này. Mà đi ngang ngồi quế hầu ấy. Ở tay chỗ lèo đi. Rồi. Hầu đó. Xịt nàn đó. Không xin mừng lại một bằng đồ với đó xịt nàn vậy. Xịt nàn lên đó. Nàn lên tuh ya. Ay salad chú xịt nàn lá. Giang chú. Mà đi ngang chú xịt nàn lá. Isin je thak pada kum thai he. Cha gì nè.
ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯊꯪꯁꯤꯗ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯕꯥꯏ